Hello guys, welcome back. Ngasidi anong mathel mong puta lai ngasidi singju lai re khechi am tonge adagi kangom lai re adagi kola chana ba thabi tilau adagi kobi hawai sangbi karape je man chawors. Maka lagi kalau bui gom lai ba bisa kai to je không da sim to khala. Hang yang yang da dulu. Apa ha.
ꯃꯍꯤ ꯑꯝꯇ ꯌꯥꯎꯔꯝꯃꯗꯤ ꯆꯞ ꯆꯥꯗꯧꯅꯤꯅꯦ ꯃꯌꯥꯝ ꯂꯣꯏꯔꯦ ꯆꯥꯛꯆꯥꯕꯗꯁꯨ ꯋꯥꯁꯦ ꯀꯌꯥ ꯀꯟꯅ ꯑꯩꯅ ꯐꯖꯅ ꯉꯥꯡꯉꯝꯗꯕꯅ ꯋꯥ ꯉꯥꯡꯗ꯭ꯔꯦ ꯑꯗꯣ ꯑꯩ 1Kꯁꯨ ꯌꯧꯗꯧꯕ ꯌꯥꯝꯗ꯭ꯔꯕꯅꯦ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕ ꯀꯥꯡꯕꯨ ꯑꯣꯏꯔꯗꯤ ꯑꯅꯧꯕ ꯂꯥꯛꯄ ꯑꯣꯏꯔꯁꯨ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯈꯪꯗꯦ ꯁꯤꯌꯔꯁꯨ ꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯊꯨꯅꯁꯨ 1K ꯌꯧꯕ ꯉꯝꯕ ꯑꯣꯏꯖꯔꯒꯦ